Supreme Court na NEET UG 2024 examination bu cancel tauba amadi retest taubada yakhidre. India da leiba lengaki amadi lanai gi medical college singda ming channabagi damak ngasidagi counseling haunaba order thokre. Chief Justice D.Y. Chandrajut na luchingba Justice J.B. Pardiwala amadi Justice Manoj Mishra gi bench man haikibada on record ta leiriba material singasina question paper leak oibagi systematic oiba khudam changdang phangdabana May manga da pangthokiba NEET UG examination adu cancel natraga retest tawba yaroi hairi examination asida saruk yakiba mahairoi lakh kun henbagi amadi mai pakraba kayagi yenglaga examination asi cancel tawbada justified oide haina bench asina makhatari Law na thingkraba lalawlup Socialist Revolutionary Party Sorepagi anti-drug task force na mayai kaba chinjak sizinabani haiba miyoy kunga humdoi North AOC dagi fagat kre. Fagal aba miyoy sing adu ngarang numidang Thoubal District ki mafam amada paumi singi mamangda puthok laduna. Sorepagi machin chatpa miyoy amana hai. Mayai kaba chinjak ki mayokta chahi kaya gi mamangdagi lamdama sigi ima sing amadi miyam na ihaw kaya hauduna lakli. Ima sing asina kanna lauzarabasu drug lalonba sing na Ima singi kholaudi tasin usinadana lakli drug lalonba sing asina naha oiriba kayabu paktak nana drug pizaduna khunai asibu muthanana bo hona bata chawna thodang lauri mayai ka ba chinjak tagi mama mapa oiba kayagi physical oiriba amadi khunai asigi tungi yumbirel sing adu kallu haiba miyam gi wakat kaya lakpadagi amadi mama mapa oiriba kayagi ningba kaibagi wari kaya taru badagi sorepana khunai asibu kannana bagi damakta drug thingbagi thabak asi chathana Firep Laubani, Makata na Sujathakigani, Miam na Hanagu Mateng Pangbiu, Hairakli. Manipur gi chinga maditam gi mafam kayada BDF na duty tawduna lakli adubunga si fawda lengak na BDF singda matam masiga chanaba khusumandi amadi kanaba singdi mapung fana fangdri haina Bishnupur District BDF Welfare Association gi Publicity Secretary Naurem Rameshwar na khuyek piduna thadorakpa chirol amana phongdorakli chirol asina makhata na haukiba July 12 da famkiba Manipur lengak ki cabinet mifam gi decision da BDF sing masagi district lalaga transfer amadi posting tawbagi hiram adu chana hanba taragadi hauzik police MR IRB da fangliba khudong chaba pumnamak fangnanaba sinbiu haina mari leinaba singda appeal tawrakli karigumba hairiba thabak sing asi onthokdaba tarabadi central committee na laurakpa warep khudingmak Bishnupur district BDF welfare na sawatkani loinana matam asigi thokliba irang asida phatharaga leijariba BDF singbu miyamna lalna ukhidanaba lengak na sinbiu haina cherol asina makhata NDA na luchingba center da lengak pairiba Narendra Modi gi lengak na ngarang puthokiba union budget asi Narendra Modi gi chaukri kannana ba puthokpa budget ni haina Manipur Pradesh Congress Committee gi president MLA ke Megha Chandra na haikre Finance Minister Nirmala Sitharaman na ngarang Lok Sabha da puthokiba senba chahi kumjali singani ga supna kunmari kunmanga gi budget aduda Manipur da hantak tangkak anirak isingi chaw thokiba masigi mamangda lena phudatuna insang napi yumkai kaya ama ta thokiba amadi mamang chahi dagi hauna kanglup anigi irangda miyoi kaya sikhiba loinana kaya amana laifam chapam khangdana haujik fauba lanjena duna lairiba sigi matangda mateng pangnabagi senfam amata kai thokpa yaurakte masina takpadi center na natraga Narendra Modi na ahum suba term asina Manipur miyam gi kari amata khandre amuka su hanna mirai bire haibadu mayek seng na takle ngarang gi budget asidi mahaki prime minister fam gi chaukri kannana ba puthokpa budget amani haina ke Megha Chandra na maral sikhi Indian government gi ngasi parliament da thamkhiba budget 2024-25 si Manipur gi oinadi hanna Manipur si neglect toraga leiriba asida Manipur gi leiriba present violence asi amasung Manipur da handak thangnana aikhoi gi flood ki ising chau gi mayok nakhiba adagi hailstorm adagi land tabagi nonglei nuksit ki thangna anirak ahumrak mayok nakhiba violence na soklaba yung kai mayam mangraba adagi internet displaced people mayam singsi aikoi Manipur parana handak si yam chauna expect tormi adu
हजकी बजेट 2024-25 मोदी 3 ना पुथोरइबसिदी मणिपुर की अखोना आशा चाउना तौरमबसे करीमता याउदबसे मसी अखोय नुंगाइते आदे प्रजा सिंगनासु यामना हराउरोय अमसुंग अखोयगी सेंट्रल गवर्नमेंट ना Security Force na ngarang thibu humbagi thabak chathabada Thobal District ki Leiron Thel Pitra dagi khutsu khulai kaya fagat pangamkhre fagat laba khutlai sing adudi magazine ga konana SMG carbine ama magazine ga konana 9mm gi pistol ama magazine ga konana .32 gi pistol ama 12 bore gi shotgun ama HE36 hand grenade mari Mark 3A2 grenade ahum tube launching ani detonator mari nongmai maru nifutaret amadi Baufeng radio set amagani hairi nakal amaromdana Churachandpur district ki Koite khuldagi su heavy improvised mortar ani amasu fagat khi hairi Akaknaba pau amagi matung inna ngarang military intelligence amadi Assam gi Kokrajhar police ki apunba team amana thi bohumbagi thabak chathabada country made rifle taramatoi fagat pangamkhre hairiba nongmai sing asi Kokrajhar district ki Daksin Galojodagi mafam amada lotuna thamlambadagi fagat khibani thaudok asigi matangda Assam gi DGP na mahaki ex handle da thagalakiba warol amada Assam police na makata na state asidagi lalauba sing maru phangna muthatna ba thaba leptana changsin khigani haiki Dhanamanjuri University ki award poja sing maru oitna botany amadi physics subject ki assistant professor lobagi fal hojik fawba haidoktana lairiba sigi matangda Manipur gi governor Anusuya Uike na university asigi VC in charge Ais Gyan Prakash amadi registrar Dr Nevidita Lairan Lakpam anibu Raj Bhavan da kauduna wari sanakhre Oza laubagi matangda VC Gyan Prakash na haikhibada fam sing asigi matik chaba candidate sing lakhide supnagi candidate mari khak lakhi laugadoriba oza masing na botany gi oza taramathoi physics ki na tarahumdoini maram asina nauna oza laubagi interview pangthok patari adubu hana mamangda apply tawrakraba oza singkhidi interview pangthok nagani haina paudamki Governor na makhoida oza laubagi matang asida inquiry committee ama semduna pumnamak niyam chumna pangthoi pangthokti haibadu yengsinnanaba thabak paikhatlu loinana matam matamgi araiba pausing Raj Bhavan da khangalaknaba pautaksu university gi mihut kangbu ani aduda pikhi hairi